Kuki Militant Singna Imphal West District ki manung chanba Senjam Chirang da Nongmei Kapsillaktuna Landarakhre Security Force amadi khungakpa singnasu khuthanduna nakal ani ki marakta hauzik akanba mongda khuthoknakre IT News na thokdok thokfamdagi fangba pawda thokdok asi ngarang ahing nongyai pung 12 rom tabadagi Leimakong Police Station ki manung chanba Harautel Sports University romdagi Kuki Militant Singna Nongmei Kapsillaktuna landaba horakibani Security Force amadi khungakpa singnasu khuthankibaga loinana Harautel Sports University amadi Sekmai Police Station ki manung chanba Senjam Chirang gi marakta akanba mongda khuthoknakibani hauzik fawbagi oina nakal ani makta asok apan gi paw fangba leitri